KNA bigang Amuk Hanna Ngasi Khut Thoknakhre pawasi Kangleipaki Maira pause dagi lokhatchabane Kamjong district amasung Kabo tampak anigi lonaba mafamda laiba Manipurgi Yawaloi Lanmisingi base camp amada KNA bi amade Indian Army gi kangbuna haukiba January 13 Landarakiba thokdoka mari lainana maike animakta matam sangna akanba khut thoknarakhiba adu matam khara lepluraba matung ngasi ayuk Amuk Hanna nakal animakta khut thoknakhre haire pause asina thajaba yaba mafamdagi phangba paugi matungina de ngasi Manipurgi Yawaloi singa hana khut thoknakhiba mafamsingda thiba humbagi thabak sathabada patha pumtharaba lamgi sana segaiduna machet machet chaba horamlaba KNA gi asi bhakchang ani amasu phangba ngamkhi haire Pau wasina hai aswi bhakchang sing thibagi thabak chatharak paduda KNA gi lanmi singna attack tawrak padagi maike animakta khut thokna baduda sogapan yawbagi paudi phangba ngamdre panba yabade ngarang su KNA gi asi bhakchang singsu Manipurgi Yawal lanmi singna mai thadokibagi thokdok laikhrabane kriti nganba maralgi matungina nongmaina kaptuna warakhibane KCP PWG Pau wasi Kangleipaki Maira pause dagi lokhatchabane Hauki bachahi 2024 gi March kunithoi amade kulhumdoi gi lonaba hingda kamengda laiba KCP PWG gi kemda CDO amadi AR gi apunba combined force na khusu khulai kaya amade lanmi taraga humdoi gari kharaga fabada chawna senaba miyoi laisang them kritingan ba Churachandpur dagi haujikna Langol game village zone 4 da laiba bo Langol gi mafam amada nongmaina makhongda kapkhiba adu KCP PWG gi lanmi na sathagi bani haina aina thingkraba Manipur gi laloglup Kangleipak Communist Party PWG MC Unification gi RO chingkhai ngan bana press ta thadorok ba cherol amana haire cherol asina hai laisang them kriti ngan babu makhongda nongmaina kaptuna sogan ki badu gi maramde lupka yana ki ba wafam singbo nathai raga lupu phongna singna ba made 2024 gi March thada el kriti ngan ba masamak amade uripok naurem thong polem laikai dagi laikongbam Dhanachandra Makhoi anina security staff oina thabak hapini haina paisa lausin khiba mayam adu pithokna bamade party na wakhal tamina ba haibada ngasi phawbada party bu sit thawaidabadagi lupna hanba oina makhongda nongmaina kaptu no warakhibane masina roiba natte jenimsta triple S kauba security agency amagi farm wairaga uripok naurem thong polem laikai dagi el Dhanachandra amade el kritingan ba masung famapu laimuzam pratap thobal tenthada leibani haidi ba makhoi ahum Lupta numit tarini gi manungda pau phawrung naba thamlagle masida lupu makhata na singnarabade madugi afafata masa na pujagadabani haina cherol asina haire parikhya thagadawriba mahairoi singi yenglaga numidangda loudspeaker sizinabigano AMPS pawasi Kangleipaki Maira pause dagi lokhatchabane Board of Secondary Education Manipur bosem amasung Council of Higher Secondary Education Manipur kosemna loba exam thagadawriba mahairoi singi yenglaga Numidangi matamda loudspeaker sizinaduna pangthokliba sports ki item singamade lila na chingba thingba thamle haina all maitai pangal students Union of Manipur AMPS na haire union asigi president khuyek piduna press ta thadorok pachero lasina hairibade lupasina pandam manaba khunayama oinana bohonarakpada tungi hauragliba mahiroi sing yamna mathau tai tungi yumbirel oigadawriba mahiroi sing asibu achumba lambi da salan ki bai basi aikhoi khudingmaki pandam ne Maduna lairik pagadaba matamda sports thauram pangthokpa mela toksinba sina mahiroi kayagi amangba ohelle maramasina sutigi ahangba yenglaga sinbina ba haijarakle cherol asina hai nungsi jaraba lamdam asigi tungi yumbi oigadawriba mahiroi singi achouba changyeng oigadawriba lakliva February gi taraga mapandagi haugadawriba class 10 amadi class 12 ki examination asigi yengbiraga club sing amadi organization singna athengba ahingda long horon loudspeaker sizinaduna pangthokliba Sports ki item singamade mela na chingba thingba thamjare pangthokadaba oiragana nungthilgi matamda pangthokpinaba appeal tawragle athingba sibu thawai usitana makhata na pangthoklamba taravade afafatagi daita khudingmak sinbi langbiriba club amadi organization singaduna pugadabane loirana matam supagi oina makhoibu athingba thamjagani haire CM na preside tawduna MLA kunmathoina saruk yaduna CM secretary ta mifam pangthokre karigumba assembly mifamda no confidence motion thangalaklavsu madu mai pakloi Pau wasi Kangleipaki Maira pause dagi lokhatchabane tha asigi tara dagi haugadawriba taragani thoi suba Manipur Legislative Assembly gi taret suba session asigi mangoina na ngasi CM secretary ta CMN birena preside tawduna BJP gi MLA yauna MLA kunmathoina saruk yaduna mifam pangthokre mifam asi ngasi ayuk pung 13 tabadagi hauke mifam asida assembly mifam gi mangoina na
BJP gi MLA sing na kari karam ba thodang sing punna lawmi na ba ya bagi hai bagi maramda tare tara thokna yamna kupna khanakhe loina na assembly mi phamadu no confidence motion thangalak pa yai hai na miyam na ngangnari ba sigi matang da su kupna khanakhi hai re mi phamadu da saruk yakhi ba MLA khara dagi fangba pawgi matung ina de kari gumbe assembly mi phamda no confidence motion thangalak labasu madu mai pak loi Chief Minister Nongthongbam Birenda chapjana thajaba thamba MLA masing yamli haiba wafam phongdorokhe nakalamarom Chief Minister Nongthongbam Birenda ngasi nungthil Delhi da satuna center gi luchingba singa unaraba yai haibasu pausi asina fangba paugi lekhun mana haire panba yabade BJP na luchingba lenga kasigi ruling MLA singi marakta mot manadaba na maram oiraga Chief Minister sinbagi wafam asi ngangnaba haurakhiba Masigi su mathakta BJP gi MLA amade laingaki minister yauna Chief Minister gi mayokta wafam kaya phongdokhibasu leikhrabane Masida su natana JDU dagi BJP da yaukhiba MLA singi disqualification gi case aroiba hearing ngarang pangthoktuna judgment gi damak reserve tawduna thamkhrabane aduga NPP gi MLA mari gi disqualification gi hearing February 12 da matam leplamba adu ngasi tawragani haina yaikhatkibasu leikhrabane Ngasi Manipur Legislative Assembly gi Speaker gi Tribunal da hearing pangthoknaba matam lepkhiba sida hana hearing gi matam leptriba Wangoi AC gi MLA Loken amade JDU gi Abdul Nasir gi disqualification case yaure political gi oiba sigumba hongba kaya sigi marakta NPP gi oinade no confidence motion da neutral oina lainaba khangan khiba laikhrabane NPF ki oina Chief Minister N Birenda sawatkani haiba wafam thamkhiba su laikhrabane pausi asina fangba paugi matungina ding Ngasi N Birena preside tawduna BJP MLA kharaga mifamadu BJP gi MLA kun mathoi saruk yakhe be MLA singadude Langthawal AC gi Karam Siam Khurai AC gi L Susindro Sekmai AC gi Ais Dingo Singh Sagolban AC gi RK Imo Chingai AC gi Khasim Basum Nungba AC gi Dingang Lunggang Mai Kwanthokjam AC gi Dr. S Ranjan Nambol AC gi TS Basanta Kumar Bisnupur AC gi Govindas Kwanthokjam Lamlai AC gi KS Ibomsa Pasoi AC gi Sapam Kunjakesor Elias Keba Andro AC gi TS Syam Kumar Fungyar AC gi Laisio Kaising Karong AC gi J Kumo Saha Jiribam AC gi MLA Asapudin Tamay AC gi Awangbaw Niumay Thongju AC gi TS Bisorjin Kumbi AC gi S Premchandra Wabagay AC gi Usam Deven Moirang AC gi Thongam Santi amade Nauria Pakhang Lakpa AC gi Soraisam KV ne Mifam asida saruk yakhiba minister amasung MLA singi manungda Minister Khasim Basum amade TS Dingona ingan nga ngasi ayuk pung 10:40 taba matamda lakhe aduga MLA SKB amade Abdul Nasir na mifam aukraba matung ko na lakhe ngasigi mifam aduda ruling gi MLA sing amataway na lemina na bawapam sing khanaramba yai haina thajana ring Delhi Assembly election da AAP gi Kejriwal maithi re Pawasi Kangla Pau se dagi lakhwatchabane Delhi Assembly election 2025 ta Aam Aadmi Party gi Arvind Kejriwal maithi re BJP gi mire Pravesh Barma mai pakhre BJP gi mire Pravesh Barma na Aam Aadmi Party gi Arvind Kejriwal dagi bot masing lising amaga chanirom henduna mai pakhibane mikhala duda Congress ki mire Sandip Dixit na ahum suba takhe Delhi gi anok Chief Minister oirakpa yana leiriba Pravesh Barma na ngasi Union Home Minister Amit Shah ga unaraba yai haire panba yabade AAP gi mire Manish Sisodia na mikhal asida surrender tawkhraba matung Arvind Kejriwal mikhal asida maithibagi pawasi lakhibani adumoinamak Delhi gi Chief Minister Akisi Malena na BJP gi mire Ramesh Binduri budi maithiba pikhe ningsingba yabade AAP gi luchingba Arvind Kejriwal na Prime Minister Narendra Modi da singnaraduna Delhi da mikhal mai paki haidavade anauba mapok ama poktriba phawba oithoklaroi haina phongdokpa laikhrabane